News PAODAM yang bir single tengkuman narim tram nok sebelumnya ngasi merupakan pau pijari. This committee kaksing na sendu ngasi Grace Cottage Academy kaksing da relief camp ama hangdukre. Terupon district ki masi block ki manuksan ba naga khul singilu singba singa hairok amasung salungpham khungi club ki miyo singa punda phamina duna warep kya manum longmina kre. Mafam kya da wakat mifam sataduna kholau kya laukre loina. Karnataka ki anubat chief minister ki phamgi damak DK Simkumar amadi Sidar Maya Delhi ki Congress using basinga tongan unakre object mapung le paulo wirasi Manipur thok de bakang ki irang asina maram oirega mayum makai thadoktuna lanjeng raklaba miusingi lainana ba relief camp ama ngasi Kaksing district ki Kaksing makha lekai da leiba Grace Cottage Academy da ngasi dagi hangdokre Kaksing SC MLA Manglambam Rameshwar na chairman oiba aduga DC Kaksing Sovereign Salam na convener oiba Peace Committee Kaksing na sinduna ngasidagi hangdok liba relief camp hangdok pa aduga mari lain na DC Kaksing Sovereign Salam na hai kalu ke irang asina maram orega mayum makai leijadraba amasung mayum makai thadok tuna lanjeng nar khraba miyoi singna khangna sanabagi da leiba natraga changra pham khangdana leiba sing relief camp asida changra pham lawruba yagani changra pham lawduna leiba Miyoi singda lenga ki makai dagi piba yaba mateng singsu phangan ba hoda gani haina phangdoke Grace Cottage Academy da bagi relief camp ama hangdok sere stage da relief camp stage da bagi different bagi tungan ba club mayam singsina kusamnara hangdok pani message da koina yam tabda mi cham yang khai muki lainana bagi facilities to silli aduga mayamna sigi relief camp stage da pangning mamateng su pangbira pa yagani ngasi relief camp hangdokwa thoram adu da Peace Committee Kaksing Vice Chairman Y Nilsandra SDO Kaksing Sandhya Senior Citizen Forum Kaksing member sing club organization gi mute sing su saruyaki ngasi relief camp hangdokwa hobo numita South Kaksing Ideal Club Kaksing Sunrise Development Club Kaksing Irum Mapal Kaksing Bazaar Business Welfare Association MLA Kaksing Malram Rameshwar DC Kaksing Somerj Salam YVO Thawal M Tomei Kaksing Durwangma Y Nilsandra Vice Chairman Peace Committee Kaksing Salam Bijya Asha Ward number 11 Dr. TS Ozid President Role N Birohini Machachanu amasung TS Nando Kaksing Sumaklikaina Selgi Tengbang Sing Bibida Kre Hairi Nakalamam dasu kaluki irang asina awaba nangnab singda tongan ba lupsing amadi miyosing na tengbang pinabagi saruk ama oina all Kaksing rice mill owners welfare society Kaksing na DC Kaksing gi kuthangda local sing bag tara nithoi thangno ising packet tara hawai kangtak kilogram kunmanga amasung hawai musori kilogram trangma gi tengbang su pikre hairi Committee for Peace and Social Harmony Head Office Kaksing Sindun Langduna Kaksing Higher Secondary School da hangliba relief camp da laiba missing nupa nupi anganga punna miyoi list chamaga nifumari sukre campus da laiba inmates singda khardo oribasu mateng pangwai na ngasi mai lekai ward number 9 gi manung sanba irumning thok pareng ben party pareng LP School pareng amadi Mantak Baptist Church ki miyamna sen oina lupa lising taraga subna kuntha taruk amadi san thakna polam sing committee da kusinat le hairi Tenpol district ki masi block ki manung sanba naga ki khul sing konai tong thamlai haino makhong wabat sing Maryland amasung M ringpam gi sip sing amadi Thawal district ki manung sanba hairok amasung salungpham kungi club Singapore na phamina duna asset pafiret lomina duna warep kamlun su lomina kre ngasi mifam adu hairok singdom pok litan makhong da leiba city club ki sanglenda koinai tong village ki chairman CS modern M ringpam village ki headman S wungsungmi club city club hairok ki president
and Ibumsa Maryland Village ge headman Mayor Pung Yauna Tongan ba Musing Saruk Yaki Relief Committee Hiroki Convener Roshan Tonozamna Haikibada Kuntani was Singi Kunja Singh Amadi Aikogi Kunja Singh Asi Tokli Iranga Sida Kuki militant Singh attack Torukatra Haibagi Mipai Narakpadagi Madu Tinaba Pandamda Nasi gi apunba mifamasi pangtokmani Kuki militant Singh Maitei Kunjing Amadi Kuntaniba Naga Kunsing Asida Zanglaka Makoi Pataba Hinabi Tabak Singh Zatrak Labadi Aikoi Amatoina Tengaminanaba Hainasu Wadatnari Haiki Mifam Adu Saruk Yakiba Kwenaitong Village Chairman CS Modern Haikibda Hiro Kendra Laiba Club Kunmari Amadi Salumpang Relief Camp Singa Amadi Kuntaring Laiba Nagagi Kun Singi Chairman Secretary Singna Punna Amato Bagi Mifam Asi Paktok Pani Hayaduna Kuki Amadi Maitegi Marakta Tokliba Laibak Tiba Todok Asi Hanagi Pimda Hanjilaknaba Honabu Haiki Tangai Padana Masigi Mifamsi Pangtok Larka and Akoigi Laiba Hiro Amadi Salungpam Amadi Lairiban Maring Kul Amadi Nagakun Singase Ing Sickness Hanti Lane Nuaina Potaba Panganabagi Pandam Nangasigi Asigum Labaki open discussion as a Pangtok Savani Masida Koi Puna Leminazare Hauji Karigumba Maitai community Singsida Amadi Hujik Lairiban Naga community Singsida Cookie Singsida Kariguma Sanga Aga Moki Patraba Habit Sing Amadi Atai Akai Amadi Akai Atoi Tola Kotaragati Akoi Puna Tengaminaba Maitai the Tolagasu Lairiban Nagagi Kulsing Amadi Maringi Kulsing Sina Lakpirka Mating Pangmira Koi Mokoibu Maitiba Pina Nawitamaka Tengaminaba Nakminaba Sima Koi Yanazare Loina Koigi Chingi Amadi Maringi Kulsing Sitas Koigumba Siguma Pataba Taudoxing Toabasu Hiroki Kul Salumpangi Kunsing Se Asipulaga Akoi Mating Pangraga Punamak Natok Minava Amadi Nuaina in a signal Lamina Manipura Housing Talk Liba Kang Kirang Sida Center Gilu Singba Singasu Nuxi Sana Laminanaba Harak Pagalona Aikoi Kang Amana Kang Amada Zainabagi Wakalon Asi Tadok Minaraga Hanagi Piumda Hanjilaknaba Honabada Aikoi Kudimaki Daita Ama Sangi Haina Wajing Teta SCG MLA Paunum Brozena Fondokre Nasi Wajing Teta SCG Manung Sanba Wangjing Kodom Popi Sports Complex Wangjing SK Lekai BA Community Hall Amasung Pioneer Club Wangjing Hodam da Hangliba Relief Camp Singda MLA Paunum Brozena Koin Satuna Yakshin Bagaloina Mateng Pankre Mateng Pangba Aduga Mari Lena MLA Paunum Brozena Makatan High Relief Camp Sing Asida Laiba Singi Awa Ana Sing Warish Handuna Tare Amadi Makoigi Awa Batu Saruk Yari Haduna Manipurasi Handagi Hauna Ing Singna Lairakpa Lamdam Amani Kaudana Kaudaba Mikup Amadagi Laibak Tiba Todok Asi Tokre Adumapu Manipur Lengang Sabsaba Kongtang Ama Lokatuna Nuksi Sanana Leminanaba Nasi Nasimak Lengak Asibul Singaba Simister Nongtomam Birena Pundo Kibasu Laikre Hayaduna Mayam Nasu Puning Patana Leminasi Haike Yum Kuding Matagi Areba Putok Naduna Mateng Pangamba Singbusu Tagat Ponok Luduna Manipura Santi Hajilangnaba Aikoi Puna Honor Mercy Hansu Makatana Pondoke Hauzik Moredagi Lanjing Naraklava Wangjing Kodom Popi Sports Complex ki Relief Camp ta Laiba Miyoi Saniga Nipumari Rom da Nomagi Oibat Sara Ama Sananaba DC Tawal Antem Subasna Magi Lanai Poketagi Nasi Nga Kezi Yankei Kudol Tamkre Hariba Relief Camp Asigi Miyamna Hipnaba Mompak Wale Harik Padagi Deputy Commissioner Tawana Mompak Kunmaga Amasu Nasi Kusinakre Amuramda Lamding Higher Secondary School Laiba Relief Camp Tasu Deputy Commissioner Tawana Mompak Kunsu Mateng Pangki Hairi Manipura Oiriba Tangru Laita da Piam Asida Coordination Committee of Manipur Kokomina Ngarang Metrang Wadagi Democratic Oiba Mong da Park Sanawakan Mipumi Kongjan Singsin Bagi Warep Loki Bagi Saruk Amoina Ngasi Kaksing District Hiang Namawai Lamkai Katel da Wakan Mipam Pamduna Kolau Laubagi Kongjang Singsin Kre Kokomi Lamsing Makada Hiang Namogai Amasung Kerki Apunba Maya Paivi Lup Nasinduna Sataki Bawakan Mipam Aduda Manipurgi Apun Bagi Shaktam Kai Bayaroi Manipurgi Umang Kallu Ground Rule Tugaiba Kuki Lalho Sing Selak Piu Sugi Kuki Militant Sing Designated Camp Ta Lehelu Mitop Sangat Patingu Kuki Militant Sing
lakshelu haibna singba placard sing pai ki ga loina na kholau sing on su lauki wakat khongjang aduda saruk yarambi sanabam ongbi khambina phono ki bada Burmese kuki sin singna Manipur da laklaga mathong huktaba mihat mipung gi thabak tawba si Manipur da leiba mama oibe singna yabangam loi sin kuki sing asi maram namda halan bikho Manipur dagi labna tathok bikho Manipur gi mapan dagi thaji lakliba security force sing asi mathau tawdaba sing asi mathau tahon biduna oiriba tawon daba oiribadi maram namda halan bikho haibna singwa wafum kyasu mahang phongdokki अखोइना ब्राह्मीस जिन कोकी सिंगना मणिपुर दा लागा मथोंग मरम खंगदबा अखोइगी हिंसार की थबक तौबा सुगुम थबक तौबसी अखोइ मणिपुर दा लैरिबा ममा ओइबी सिंगना अखोइ याबा ngमोइ हाइदना हिंसार की थबक से थादोपियो जिन कोकी जिंगजी मरम दंगदा हंगनबिको मणिपुर दगी थामना तांथोपिको हाइदना अखोइना ngasi अखोइबगी इमाइ बेन मयाम से हौरगा अखोइना ngasi वाकन फमजी फमजबनी करीगुम्बा अखोइना हाइबसिदा सरकारना ताबिदरबा भारत सरकारना अखोइ हौरिबा इहौसिदा कोकोमीगी मखादा अखोइना फमजरिबा इहौसिदा भारत सरकारना ताबिदरबा अखोइ मणिपुर दा लैरिबा ममा ओइबिसिंगी अखोइ ममा ओइबिसिंगोइ पुलप हौरक्तुना ngasi अखोइ खोंजंजी चंगसन जगनी हजिक मणिपुर ओइरिबा फिबम मसिदा कोकोमीना थासी ट्राउंग दगी डेमोक्रेटिक ओइबा पाक सना वाकत मिफंगी खोंजंग संसि लगनी हाइना वारेप लौखिबगी सरुक अमा ओइनसु ngasi थवाल डिस्ट्रिक्ट की तोंगान तोंगान बा मफम सिंग दसु पाक सना वाकत मिफम फमदना खोंजंग संसिन खरे कोकोमीगी लिसिंग मखादा ngasi थवाल डिस्ट्रिक्ट की थवाल कैथेल फंबी मथक मखा अपुन मना थवाल कैथेल दा खोंजोम सर्कल मेरा पाइबी लुपना खोंजोम कैथेल कम्युनिटी हॉल दा टेंथा खुंजाव अपुनवा मेरा पाइबी लुपना टेंथा खुंजाव कैथेल दा अथोपम मेरा पाइबी ना अथोपम कैथेल वेटिंग सेट दा नेप्रा कंपनी मेरा पाइबी ना लुपना नेप्रा कंपनी कम्युनिटी हॉल दा सरंगपाट मनिंग लेकाई मेरा पाइबी लुपना लेकाई एदुगी कम्युनिटी हॉल अमदी इमोइनु संगेंदा सरंगपाट मे लेकाई मेरा पाइबी लुपना सरंगपाट लक्ष्मी कैथेल दा बेंगी इसम खुनौ अमसुंग थोक्सोंगी अपुनबा मेरा पाइबी लुपना इसम खुनौ कैथेल कम्युनिटी हॉल दा यारिपोक बाजार इमा लुपना यारिपोक तफा कैथेल दा वाकन मिफम सिंग फमखी वाकन मिफम अदुदा ग्राउंड रूल थुगाइबा कुकी लाहलौ सिंग सेराक पिउ मणिपुर की अपुनबा सक्तम कहनबा यारोय इंडिया अमसुंग मणिपुर लेंगाकना मणिपुर की अपुनबा सक्तम कहनबा यारोय सुगी कुकी मिलिटेंट सिंग डिजिग्नेटेड कैंप ता लहेलु मिटोप चंग पथिंगु यलहोमई कल्लु एनआरसी चनहलु अमदी कुकी मिलिटेंट सिंग लाक्सिलु हाइबा खोलाउ सिंग लाउखी थवाल कैथेल दा वाकन मिफम फमखिबा अदुदा सरुक याखिबी मेरा पाइबी लुसिंबी अमना हाइखिबदा इंडिया अमसुंग मणिपुर लेंगाकना मणिपुर की अपुनबगी सक्तम कहनबा यारोय सही लिसिंग कया कया की मवांगदगी इंगना सिंगना लेजरकलबा लमदम असिदा शांति थुगाइबा ओइसु ओइरुदबा इरांग सगतपिरिबा कुकी इनाउ सिंगना अथुबदा इरांग नेमथबिरो हाइना अपील तखिबगा लोइनना असिगुम्बा युमदांग बना कैनाबा योंगना लपु तानबगी थौरांग अमा थोकलिबसि मणिपुर मियामना कैदौनुंगदा खक माइ पाखलोय हाइकी मतुंग तारबसु कोकोमीना संसिलकपा खोंजंग खुदिंगदा थवाल कैथेल फंबी मथक मखा अपुनबा ना लेप लेतना सोटकनि हाइनसु फोंदोखी कोकोमीना लाउथोखिबा वाफंगी मतुंग इन्ना तोंगान तोंगान बा मफमदा लेबा क्लब ऑर्गेनाइजेशन मेरा पाइबी लुप अमदी मियामना होनरबो तौदना ngasi कोंगबा इरोंग बासिखोंग क्यामगई हाइबोंग मखोंग यूथ क्लब कोंगपाल कोंखाम लेकाई इलंग लेकाई लाइरंबी लंपाक नापीगनी एलांग लेकाई लाइरंबी लंपाक मालोम बाजार खाजिरी नंबोल नुंगोई मै लेकाई फयेंग हाइबोंग पोकपी लमसांग हवम मरक कैसाम लेकाई कैसाम थोंग लंगदुम कैराव वांगखेम नोंगोइबुंग यावना तोंगान तोंगान मफम सिंगा वाकत मिफम चथकी लोइना वाकत मिफम सिंगा दुदा कुकी मिलिटेंट ग्रुप सिंगा मणिपुर अमदी इंडिया लेंगा का लेनरिबसु एग्रीमेंट असे हंदोकपिउ एनआरसी चनहलु मैतै सिंगु इंडियन कॉन्स्टिट्यूशन ना कनबिउ कालुप अनिगी मियोइसिंग सेटलमेंट पीबदा मणिपुर लेंगा ना मानव मियें थंबिउ हाइबन सिंगबा खोलाउ क्यासु लाउखी लंगदुम ने संगसिन खिबा वाकत मिफम अमदा सरुक याखिबा मियो एमना हाई लमदम मसिदा कांगरुप अनिगी मरकता क्राइसिस थोकलगा लेंगा का सु एग्रीमेंट लेनरिबा कुकी मिलिटेंट सिंगना अफब खुलाई पायरगा मैतै सिविलियन अमदी स्टेट फोर्स ता फावबा खुथारलिबा सि सुगी वाहन थोक करिनो लोनेना कुकी कम्युनिटी ना
hauliba ihau asida namthanaba honabagi mahuta kuki MLA tarana tonganba administration aba tanaba honariba asigi wanthok karino haurukliba ihau asida kuki MLA taragi achauba khut yawra haibagi achauba wahang lagle loinana sarkar asida saruk yariba kuki MLA kharana lengaki amadi BJP gi mayokta thanglakliba khongthang asida BJP amadi lengakna tuminna yengru leibra haibasi karino haina su hangki wafam amana hoji akhoi kuki gi karak iba MLA tara asi akhoi makhoi si terrorist ne lauthokpa yare aduga loinena su si yam thuna lauthoaga akhoi langdum ba akhoi gi langdum de sinjari ba posigi mahiya ba sorok amoina manipur gi pajami yamna wari basi kokpa ngamgada amatang arba pambai di su si lauthoaga suda akhoi gi leinari ba port si makhoi gi militant sing se magi designated camp sing da perform jana lain basi yamna dakar wai basi maga tamjage lamdum basi da thokliba kanglup ani gi irang asina saitheng kaya piram labasu tampaki mafam ayamada hanagumna santi hanjilakpa haure adubu singi district singa naknana tariba khul singdadi ihawasi hanjinna hauduna leiri tanja asi yaurba phawda kuki seso amatana kuki militant singi maikaida apil amata tawdabasi laibak thibini haina kokomi gi coordinator Jitendra Ningomana Fondo Kray, Wankai Junior High School da Pangtok Pau Infam Amada, Mahang Makata Adon High, Belly Gilam Singda, Hanagumda Santi, Hanjilak Tarbasu, Light Lime, Oiriba, National Highway, Kayadagi, Sathang Davas Singna, Gari Tatpa Amadi, Satok Sasin Tawada, Apan Makaya Ama Peri, Kokomina Manipuri Integrity Kaiba Yaro Haina, Sahi Kaya, Chatrakpa, the Natana. Ihau asigi warusin porokna ba kuki CSO kaya dasu apil tawwa laikhrabadi Manipur amadi India lengangna thengkhang kayarak hanjin na kuki militant singa su agreement tawnabi asi hayengna aroiba numit ni hawjik thokliba kanglup anigi irang asida su kuki militant singna achowa thawrang ama lawriba maram asina India amadi Manipur lengakna hayengdagi su agreement asi makhatana sathabiranu agreement withdraw tawbiyu ing tappa lamdam ama lainaba miyamna su wakal phatrana leiba mathau tai masida phurup khuding maki oina leiba CSO singna miyambu tangdu leitana lehenaba honabada lopam thokpa thodang sing lobiu loinana national highway da gari satok sasin tawda apanba piriba sei pibiganu yawasida atopa militant sing yawi haibagi wafam kaya lei lakliba sisu lengangna sabsaba action lokhat piu loinana Manipur integrity romda punna Saksi Ministry Haiki. Hanjan na ko yi miyam no wahan ba aduna pot amo ko rekuni hai ko lere aduna makoi na mafom kuding mukta manipur gi periphery gi area mafom kuding mukta sal leiba aduna makoi na kalu to no mara modin no ka thoro pa no mu ka pa no mara modina khunja mayam sing si koi he na tangduleta an da ba ko na mu hen mani hai ba sina hum thamjaraga maru ina government of India manipur amadi akoi su de le ko ki militant singa mugi matam gi oina accent tawraga mugi channel sudu hayeng si aroi numini aduna haiba hayeng si digi government of India na mudun tar budri mokoi accent tawri bose koi accent tawholu jebani abidi udur tawri dem ni hamu bulsi ya hamat thamjege Thasigi ohumdagi maitai amadi kuki furup ani gi marakta haurakkiba ihau asida kuki civilian amadi kuki militant singna Maitegi yum kaya mai thakraba matung security force laina maitegi yum kaya naunamuk mai thaba haibisi yamna laibak thibani haina peace committee kanglai paki president KS Rajesh Maitai na phongdokre malomda leiba committee asigi office ta torbungdagi lanjenarpa miyoi kaya na saruk yadana pangthokiba paw infam amada mahang makhata na hai irang asina maram oraga torbungda khundaba apikpa maitai khulsingda leiriba maitai gi yum kaya mai thakre masida state amadi central force kaya na situation ase control tawnaba haiduna ngak senduna leiringai cherak asida su kuki militant sing na thasi gi traum doida amukhana maitai gi yum kaya mai thaba haibisi security ya chowa asoiba amani thong kaya sina maitai civilian sing makhoi gi hanagi maphamda hanbada safagani haibagi thajaba leitre maitai khulamadi yum kaya mai thaba sina maram oiraga wakhalgi anaba Mayok Nabadagi, Waripam Iwobi Kowami Amasu Lakidre, Security Force Laiba Pawa, Asumna Hanjin Natawa Targadi, Maitegi Kul Sing Mutpayabagi Pium the Lady, Hausi Crisis Yamna, Kana Tokliba Mapam Singda, Security Ahova Sauna, Laiba Si,
yengsinba mathau tai kuki militant sing gi thawong asi state amadi central government a kupna yengsin biu civilian sing ngak senami damak matik saba security arrangement tau biu loinana mausagi leramba nuksi sanaba adu hajilaknaba paliba state amadi central ngak ngahona biu haike leriba ko manipur ka simpla to mo sing sing biu aduga gapis committee ki nagi gi aroi boina chung tam bi mari mon si chanana legi bi si aduga mi thawin san da legi chung gi chenau si so tawak to ko da ga di khata manipur no si chanana mi bi am to ko fongoi aduna yari ma kai ko ni si chanana to khan chan bi na ka da minna bi report to si aduga mi su security arrangement ka ta ahem mi chung bi wo ga step force ta kan mi yang thumir kan step force na pagiro ka di ko ram se aduga sanno mo ya to se committee se set up mo na ka sam sa ko lamdam masida thokliba kanun ani gi crisis asina maram orga mahi tamliba mairoi singda pokliba sarangnaba sigi yenglaga UNACO group na UNACO school maitram amadi UNACO school khongmanda class 1 dagi 9 phawgi mairoi sing me amadi jun thagi fee amadi admission fee laudana tamhanbada natana UNACO groups ki kisalai gedoriba UNACO college khongman August thadagi session haunaba thorang tawre haiki hiramasiga mari leinana ngasi UNACO school maitram da pangthokpa paw infam amada UNACO groups ki chairman and irabantana makhatan high school ani asida class 1 dagi 9 phawba tamningba mairoi singna tambada admission fee free oibida natana me amadi jun thagi tuition fee loroi loinana hostel da laining sing gi oinasu hostel admission fee loroi khomanda salaiba awodoriba UNACO college asida science amadi arts stream anida mairoi singna tamba yagani science ki oina subject taruk amadi arts stream gi oina su subject taruk ta khudong saba phangani haike hajalada kogi physics chemistry botany zoology mathematics and computer science subject taruk se koi hangani arts ki oina hairagana education economics political science history geography and sociology haibasi tarukni adula common subject ta English amadi kunna subject tara mani ka koi koi ane sengdegi koi khumna hangani haji aya mayam thamjage class 12 pass tawro satra singna hai college sida tambiro aduga manipur amona koi education si hen phaganaba amadi abawa kunai ni siba hen musina ba hanige manan thi amona ku suma Karnataka gi anu semester kanabu ohengada ke haibaga mari lenana National Party Chief Mallikarjun Kharge na contender aniga amamta oina unakre Karnataka State Congress Chief DK Shivkumar ga ahanbada Kharge unakre matungda atop contender abo oriba Sidaramaya ga su unakre hairi Shivkumar na haikibda party na lepa warepta backstabbing natraga blackmail tawgi wafam leite maraksida Sidaramaya di Delhi da leiduna Congress ki singba kaya ga su unari kari paw lebage hangbada Sidaramaya na khumkhibda mahak masasu khangde naikisi Congress ki singba sinadi mathang seida pangthok kadariba Lok Sabha ki mikhalda thabak hena tawang ngamgada misakta semester gi phamasi piningbagi mot lei hairi marakasida All India Birasaiba Mahasabana Congress President Kharge da iba wafamda palibadi lingayat community gi lusingba nifu taruki manungda kuthan marina mai pak labadina handakti birasaiba lingayat community gi miyoida simisagi pharmacy pifam thoi haiki Sidaramaya se backward classes na support tawbani hairi DK Shivkumar su ngasi Delhi da party leader singa unakre sei humdra manga surba Sidaramaya masong sei humuma thoi surba Shivkumar animakna MLA ayamana makhoibu sawali haina claim tawnari pung kumari manungda kanana Karnataka gi CM oigadagi haibagi wafam lauthogani haina Congress party gi source amana phongdok lagi hojik aroibada maroi pa hunu pijari This committee kaksing sindurangasi Grace Cottage Academy kaksinda relief camp ama hangdokre Tenopal district ki masi block ki manungsanba naga khul singilu singba singa hairok amasung Salungpham kungi club ki miyo singa punda phaminaduna warep kya manum lominakre mafam kya da wakat mifam sataduna kholau kya laukre lojana Karnataka gi anu chief minister gi phamgi damak DK Shivkumar amadi
Sidarmaya Delhi ki Congress lusing basinga tongan unakre. Nasigidi image forum sanuk saba matang asil loijari miyambu mukana kurumjari.